Number biyu haibabu kyamu kairabage saupam thokpra nupa mana duk saubati kari karamba matauno maram charibra nupa mana saubage natraga tasengna number hangba yadaba nupara tasengna number hangluba nupi mana lalabra bem mafam aduda leptuna leiba tasengna ngamdre manganbana asumna hairkani haiba mangda phawa manglude nupi noina nupa pambase okhak pamba chane bem taseng hairabada ma makhatana taba ngambagi thongna leitre mafam adu thadoktuna chenki belikna maya kumamani ngan bai fet manga khaidun noi mage duguma minok tudani nupi are khina keliba magi mong matau khanglabasu magi minok kawa ngamdaba kaya amani kaya amasu mana ngangduna thakibani ngasishu haujiksu magi pongbanri masu magi ningbaloina thumni taibang mapuna semlamni haiba leibra madi ikaiba yadabra magisu matam lakloidra ma khakla ikaiba piba hairise yengindra nganbagi mitki pi uraroidra magi pi Richard na Fujin haibibi adrombo nganba kumlatre magi furitu thabak mapa dwaida gudamdu ani thadoi nektai dusu komlapyali lumagi sam asambuduka lori mangoda krasam jaba nupi khaidi lekthagrani hero de hero ni malise phiba mutrine ka phajabane yengbada si ama wali haiduna kuthimbam yaude belikna flotori bakaidura nganba rasine yomlaba minok adunok lei moina chawlakpada nupi khaidu mayada hin changhorabani bem na kaplaga chawlakpaduda chanu ngakna khaidore kai harino bem maponi nungsina kapi chanu aine dangan banum sibase kyam kaige kaishu kaide gaino nupa masu phajabada post taba nupada nupi na ngau bhai sidi hauna shani moi kanana masak dhama phajaru muhaige masak phajarabani aikhoine nuksijaba ngaujaba khengai de kaino athiba uchima mamida nukshiba nate handsome oiba moida nuksijabani masida aikhoine lanba nate masak phajariba makhoine lanbani aturi aine number piro haibaki aingwanda thina ngangaiba adubu kai piningdrasu fajana dum haiba yabadubo thina ngangliba madugi nupada makok chamni mine budi yam haibani aina thajadaba masak phajari kubajaduka makok chapado mahabudi ekhoi Daniel na pharamni Daniel haise masam do jagi aidi ma udri chanu nokmi uhala lori kaina law bem ki mukhutu paiduna chinglaga Daniel hogi classroom tamna lai tanjaduda Daniel tholaktuna library room de changkibadu ubada moisu prep lai to asini bem di atai kana mude thoiba buhana ui Daniel di mi kana lakpa hana yenglude lairikta punging lupringai thoiba mi lakpagi shom phangbude yenglapani adubu mangda bimem leplubudu ubada phamlambadu fukawali gyan ngauna taranchana anidu amana amada ngihagengduna lei Daniel su thoiba naugatkibadudha karinu khanyenglapani bai thoiba gyalai mamitu atopa amada mideng thamki thoiba amu fadenglakduna bimem na michifatkatli bimem ikaina nonthaduna lei Januna chiron dawai kaining sabi nang toido Daniel na kari Janu tatna da Daniel ga hekdayo Janu fatik dari photo umta kamina sai ga dawani ihagadra yam kaigadra Daniel nokmi kisu gaidida asing bagi
Dynal manatag changtuna phone loktoktuna Dynal ga photo amani kapi. Yam nungaisiri. Bem bem somda thoibagi mongduda ikaibana lori. Ngasigi numitida tawriba mayamsi karino khangdre. Thoibana bem bem de irang kana hori. Bem bem chanuba chingduna poki. Dynal ngakna khoi nushina. Thoiba makuna machindu khumlaga no I. Bhai. Thoibana amadu aini rang hograbani. Adudani. Oh, adunara. Dynal makatana wahiningdri. Tanjaduda bell sutaratuna mayamdu magi class la jangnaki. Ojasu mathang changnarei. Dynal ngasidi ojasina taklidu pukning yamna changnatai. Wakal amata lamsiludana magi kokta kari shopta sukna tangi lairik khaknatana. Oja thokraba matam magi awaba mek singlai. Break tu Dynal achikpa mi kya sangdaba mafamda madong famduna lei. Thoiba tapna changlagtuna fami. Bhai. Dynal nongkhalai. Thoibana Kuidorgi odum ungdana leidibo. Dynal tapna Orensu aidong chaniko. Bhai, wakaldo kriyanto natradi nasasu yaroi kahina khanjingano. Bhai, aise yam patabra. Nangdi aibu nusidabra. Thoiba tanik na. Bhai, nungsi aini nangbu kaigi nungsiradino. Nangdi aigi piklingai tegi loinarappa asingba marupne. Aini nangbu nungsiramuri khanbro. Bhai, aigi mamase pukchir pikpa achoram pamanu pira. Bhai, nang hai miyam sibgaino. Ohay bhai, aigi mamase manin patabi ahinba pambi nupi atugumbara. Inhomja mabuk yamna fai, ihingdapi, awana ubeyade mating pangale. Ochoram kahina thibin pinate, ichamchama mishukni. Kakasu adumangai, mi phobigi hongnabi afabo wakal takhale. Bhai, nupi sina pamli base, nupase moibu kya lobiba, moigi damutu khanjaba. Moibu punchigi simbigdaba mishatuna tabra. Sel thumwatana pirakba. Gari atangba thoba mahaktura. Cycle thoba mahakti thamoi pandabra. Thoibana khongde tawbaga break action bagi bell khilakpaduda ani dawbatuna changai. Thoina thamo dangan bana lawala ke hare haiba. Amu aina na charamadi nungaira haiba. Luwa makhwanga metlaga Oh, adudi aingondagi nganbana henkibagi wanine. Adui nateba sum tamo chatlabanina ngasidi danganbaga chatke haibaneba. Aidi nang yaudridi sungsit chatoi. Luwang paiduna laiki thoinokmi luwangi makhwangdu konduna. Tamo seba chatla seba sorno. Shingaba. Themadi haigraba. Thamo saidudi. Luwang tapna koliba makut adubu loktoktuna. Nangnili. Asi haiduna thoigi mamaida tapna siglai. Thoinokmi. Thamo. Mamai masasi ngangli. Nangna natra. Kunaiba nangna tawkhi tawraga. Thamo nangna chinyamna thi. Fuzubanida. Asi haina luwang gari daga khatki. Thoisu magi maningda tonglaga. Kiyam lapna chatuino. Kiyam lapna chasaino. Yam lapna chaloisi. Kaigino. Thenadi mama hoina saumi. Oi, anupa mafamde chalase. School, college, suti thaba matamni mayamdu mari thori. Thoiba nungsiga suthulai. Dynal naitom tarak ningamdana chatli
mamai sinon thaduna che kyam kuina ai bu ro khini ai bu waru bu pharuba ai che bu kong ningi mapi du leimai da pup pup tar e Daniel tapning la e korli ba mai ke edom da chanu tapna khaidorge Daniel mangak to hai ke shitau de habagum chanu na aduga kapi ke gino mita kainom jangiba ase haiduna mami to haipet noi Daniel kai gino chenuk si hoi da thoi boy ke chatride Wahai asina mitki Peter naba machak hena oire adubu chingna danaba mong da hari aina muhana chalam hai kiba oh adu kaide chatuno babala kadra ito man kini nangdi kanaganne aidi bemim ganni bemim di getane hawabane oh adu dadane ai kino mai dawlai ko Kiwano, kon hargi. Oji di kedorba. Chanu nuk mi ikai na. Matham zadaba. Asi haram laga chenki. Daniel chakriba nupi duda haivet inglami. Aduga mamai duno thaduna amuk chatpa hawi thoine khanjiludri. Thoi basu machege chatlibadu maning dahanduna Daniel bu duniyengli. Adubu Daniel nadi madu udre maramdi non thaduna chatpu ibana thoiba wakhalda vai nangi hanagi ingangok chaba matawda udabu kuire ingangong na lechaba nangi thamoida daphum kya matare haiba ai khangi ahoba machit amata khamsidaba nang ngasidi kyamu wargi haibasu ai khangi ohilbu nangi warba matamda aine na mangda leptuna sarup yabati ai ngamtre nangnadi aikoi imungi mateng yamna pangi adubu aidi thangna leitre nganbadu marup khaiga tiji mai ke pangla e city loina mak thaduna lerami kana sulaiba udre beli soring phaideng thoi habe madu chalum do male kyam kuire aikoi nuksa side lepise Thoirembana phone doraga amdari hamudana nganba phone loktokuna thoide call tawi somdana ani du sukhatari yam bakti kana luangna aina ise kege thoina aise yam thazada bagi wani ne kana no mu call tawiduna thoi phone loktokuna yengi aduga tatu luang denjre dangan boy manine thoi shauna sibo inera aina mada call to haikibra parudina amukhore khana dishero thoi fatbai khali usadi ki dawlege call ga bai jisbo ai call bai bida pungya change dangan ba ai do thabak tawringi de tahudre Nang yumda laba aido aikoi tamo laktana maga laba call tawrege tawbadu mayam draba optarga lerami auchi charge tawrega thamlamba adida dangambagi call akpasu khangudre luwa machin khumlaga no e ngan ba taptharaga furi adudi aisholage thoi kesinaraga Ado dangan ba sorno ba aido yada bagi da wone ba saudida adudi dangan masalo aduga yumyo ga hayo aisu tabam de dokige oi yura ga ge nangsu tabuk de thuro adu tapna dawwa amuk sokni ngasai digi wari taram baluang du thoida mamik painin lai yom warida Thoi pakatna phone fatkak e kaino tamu bungaroba luangna kaino aina kedorge mina yom waraba
ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯃꯒ ꯗꯦꯠ ꯆꯠꯂꯤꯉꯩꯗ ꯅꯨꯄꯥ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯄꯗ ꯅꯨꯄꯤꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯥꯡꯗ ꯋꯥꯔꯤ ꯐꯣꯡꯅ ꯁꯥꯕ ꯃꯥꯂꯦꯝꯁꯤꯗ ꯅꯪꯅ ꯑꯍꯥꯟꯕꯅꯤ ꯏꯕꯦꯝꯃ ꯑꯩ ꯑꯣꯏꯔꯝꯕꯒꯤ ꯐꯕꯅꯤ ꯏꯕꯦꯝꯃ ꯅꯪ ꯅꯨꯄꯥ ꯑꯇꯩ ꯑꯣꯏꯔꯝꯂꯗꯤ ꯅꯪ ꯂꯩꯁꯥꯕꯤ ꯐꯝ ꯍꯥꯏꯗꯣꯛꯂꯗꯕꯅꯤ ꯑꯗꯨꯅꯕꯨ ꯇꯥꯃꯣ ꯑꯣꯏꯔꯝꯕꯒꯤ ꯑꯩꯁꯨ ꯆꯥꯎꯊꯣꯛꯆꯩꯅꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯎꯁꯤꯠꯇꯕꯅꯦꯁꯨ ꯈꯟꯕꯤꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯁꯜꯂꯤ ꯂꯨꯋꯥꯡꯅ ꯑꯗꯨꯃꯥꯏꯅ ꯅꯣꯛꯁꯤꯜꯂꯛꯀꯅꯨ ꯁꯥꯎꯕꯒ ꯉꯝꯗꯦ ꯁꯥꯎ ꯀꯩꯅꯣ ꯃꯁꯤ ꯐꯨꯒꯦꯔꯥ ꯐꯨꯕꯁꯨ ꯉꯝꯗꯅ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯐꯨꯕꯤꯗꯕꯁꯤꯗ ꯅꯪ ꯐꯨꯖꯤꯅ ꯍꯧꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯐꯨꯔꯛꯑꯗꯤ ꯅꯪ ꯀꯞꯅꯤꯗꯣ ꯆꯦꯅꯣꯏ ꯀꯩꯗꯧꯕꯒꯤ ꯀꯞꯇꯣꯏꯕ ꯂꯨꯋꯥꯡꯐꯠ ꯊꯣꯏꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯊꯣꯏꯒꯤ ꯃꯃꯥꯏꯗ ꯄꯞꯄꯤ ꯇꯧꯏ ꯊꯣꯏ ꯁꯥꯎꯅ ꯊꯝꯃꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯅ ꯐꯨꯔꯛꯑꯗꯤ ꯅꯪ ꯁꯣꯏꯗꯅ ꯀꯞꯅꯦꯅ ꯉꯥꯟꯕ ꯇꯠꯅ ꯑꯣꯜꯂꯁꯦ ꯕꯦꯍꯂꯤꯛꯅ ꯀꯩꯗꯧꯔꯦ ꯊꯣꯏꯔꯦꯝꯕꯅ ꯆꯠꯂꯦ ꯍꯥꯏꯔꯦ ꯑꯣꯏꯔꯝꯅꯤꯕꯣ ꯅꯪ ꯑꯃ ꯃꯗꯨꯏ ꯅꯨꯄꯤꯗꯨꯅ ꯐꯖꯅ ꯁꯥꯟꯅꯕꯤꯔꯦ ꯅꯣꯡꯃꯗꯁꯨ ꯅꯨꯄꯥꯅ ꯇꯤꯛꯎꯂꯨ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤꯅ ꯌꯥꯝ ꯊꯛꯀ ꯀꯥꯟꯒꯅꯣ ꯌꯦꯡꯅꯤꯡꯗꯦ ꯕꯦꯍꯂꯤꯛꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯣꯃꯦ ꯃꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯦ ꯊꯣꯏꯔꯦꯝꯕ ꯀꯔꯦꯝꯅꯅ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯉꯥꯟꯕ ꯃꯃꯤꯠ ꯈꯨꯆꯤꯟꯅꯗꯨꯅ ꯅꯣꯏꯒꯤꯗꯣ ꯑꯩꯗ ꯀꯔꯦꯝꯅꯔꯤꯕ ꯍꯥꯏꯗꯨꯔꯥ ꯕꯦꯍꯂꯤꯛ ꯅꯣꯛꯃꯤ ꯀꯔꯦꯝꯅꯕꯁꯨ ꯅꯠꯆꯗꯦ ꯎꯁꯤꯠꯇꯕꯁꯨ ꯅꯠꯆꯗꯦ ꯊꯣꯏꯔꯦꯝꯕꯅ ꯄ꯭ꯂꯥꯁꯇꯤꯛ ꯃꯔꯝ ꯅꯝꯃꯦ ꯕꯦꯍꯂꯤꯛꯅ ꯑꯁꯣꯏ ꯑꯅꯛꯄꯗ ꯃꯥꯜꯂꯤ ꯔꯤꯆꯥꯔꯠꯅ ꯖꯥꯔꯤ ꯅꯣꯏ ꯑꯅꯤꯁꯨ ꯊꯕꯛ ꯌꯥꯝ ꯂꯩꯇꯕ ꯃꯥꯜꯂꯤ ꯍꯣꯜꯂꯁꯦ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯂꯩ ꯅꯣꯏ ꯂꯩꯍꯧꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯩ ꯍꯟꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ ꯕꯦꯍꯂꯤꯛꯅ ꯆꯠꯂ ꯂꯣꯏꯔꯦ ꯀꯩꯅꯣꯅꯦ ꯊꯣꯏꯔꯦꯝꯕꯅ ꯈꯣꯡꯁꯥꯜꯂꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯈꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯔꯤ ꯂꯥꯛꯏ ꯁꯣꯝꯗꯁꯨ ꯅꯨꯡꯁꯤꯍꯣꯏ ꯆꯪꯈꯤꯕꯗꯨ ꯗꯥꯏꯅꯦꯜ ꯄꯤ ꯏꯔꯥꯆꯦꯅ ꯌꯦꯡꯗꯨꯅ ꯂꯩ ꯆꯦ ꯀꯩꯒꯤꯅꯣ ꯑꯩꯅ ꯆꯦꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯁꯦ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯁꯨ ꯅꯠꯇꯕ ꯅꯪꯕꯨ ꯑꯁꯨꯛ ꯈꯣꯏꯗꯥꯗꯣꯔꯤꯁꯤꯅ ꯀꯩꯒꯤ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ꯭ꯔꯣ ꯆꯦꯅ ꯑꯗꯨꯝ ꯑꯩꯕꯨ ꯉꯥꯡꯂꯁꯨ ꯑꯩ ꯁꯨꯡꯆꯥꯎ ꯁꯥꯎꯕꯤꯗꯦ ꯆꯦꯅ ꯉꯥꯡꯕꯗ ꯎꯁꯤꯠꯇꯕ ꯅꯠꯇꯦ ꯑꯩ ꯆꯦꯕꯨ ꯌꯥꯝꯅ ꯀꯧꯅꯤꯡꯉꯤ ꯑꯗꯨꯕꯨ ꯀꯧꯕꯒꯤ ꯑꯌꯥꯕꯗꯨꯗꯤ ꯄꯤꯔꯝꯗ꯭ꯔꯦ ꯑꯌꯥꯕ ꯄꯤꯗ꯭ꯔꯕꯗꯤ ꯑꯩ ꯀꯧꯔꯣꯏ ꯆꯦꯅ ꯁꯥꯎꯒꯗꯕ ꯆꯦꯅ ꯀꯞꯀꯗꯕ ꯊꯕꯛ ꯑꯩ ꯑꯃꯠꯇ ꯇꯧꯔꯣꯏ ꯃꯔꯝꯗꯤ ꯑꯩ ꯆꯦꯅ ꯀꯞꯄ ꯌꯦꯡꯕ ꯉꯝꯗꯦ ꯅꯪꯅ ꯀꯞꯀꯗꯕ ꯂꯩꯔꯕꯗꯤ ꯑꯩ ꯃꯥꯂꯦꯝꯁꯤꯗ ꯂꯩꯇꯕꯁꯨ ꯉꯝꯒꯅꯤ ꯑꯩ ꯎꯗ꯭ꯔꯕ ꯃꯇꯝꯗ ꯑꯩ ꯂꯩꯇ꯭ꯔꯒ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯈꯨꯗꯛꯁꯤꯗ ꯊꯋꯥꯏ ꯊꯥꯕ ꯉꯝꯒꯅꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯞꯅ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯑꯩ ꯑꯃꯨꯛ ꯆꯪꯂꯒꯦ ꯍꯣꯔꯦꯟ ꯆꯦꯅ ꯐꯤ ꯁꯥꯕ ꯃꯇꯝꯗ ꯊꯣꯔꯛꯀꯦ ꯑꯗꯨꯒ ꯅꯪꯕꯨ ꯁꯪꯒꯦ ꯃꯁꯤꯗꯤ ꯌꯥꯕ꯭ꯔꯥ ꯃꯁꯤꯗꯤ ꯑꯌꯥꯕ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯂꯣꯏ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯁꯪꯒꯅꯤ ꯅꯪꯅ ꯌꯥꯗ꯭ꯔꯁꯨ ꯑꯩ ꯅꯪꯕꯨꯗꯤ ꯁꯪꯖꯒꯦ ꯗꯥꯏꯅꯦꯜ ꯇꯞꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯅꯨꯡꯁꯤ ꯎꯔꯤꯕꯅꯤ ꯃꯥꯁꯨ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯛꯏ ꯗꯥꯏꯅꯦꯜ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯅꯦ ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤ ꯁꯦꯡꯂꯕꯣ ꯑꯩꯅ ꯀꯞꯂꯤꯕ ꯋꯥꯔꯤꯕ ꯑꯁꯤꯒꯨꯝ ꯅꯪꯁꯨ ꯀꯞꯄ꯭ꯔꯣ ꯋꯥꯕ꯭ꯔꯣ ꯑꯋꯥꯕ ꯈꯪꯗ ꯅꯨꯡꯉꯥꯏꯅ ꯏꯉꯥꯎ ꯉꯥꯎꯅ ꯍꯤꯡꯂꯛꯄ ꯅꯪ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯔꯝꯒꯤ ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤ ꯅꯪ ꯋꯥꯒꯅꯨ ꯀꯞꯀꯅꯨ ꯅꯪꯅ ꯀꯞꯄ ꯎꯔꯒ ꯅꯪꯒꯤ ꯃꯃꯥ ꯕꯕꯥꯅ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯗ꯭ꯔꯦ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯕ ꯑꯩꯈꯣꯏꯅ ꯀꯞꯀꯅꯨ ꯅꯪ ꯈꯥꯡꯉꯨ ꯑꯩꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯎ ꯑꯣꯏꯔꯣꯏꯗꯕ ꯋꯥꯈꯜ ꯈꯜꯂꯒ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯆꯦ ꯅꯨꯡꯁꯤ ꯈꯜꯂꯝꯕ ꯋꯥꯈꯜꯗꯨ ꯊꯣꯏꯕꯅ ꯀꯧꯔꯛꯄꯗꯨꯗ ꯀꯥꯏꯈ꯭ꯔꯦ ꯋꯥꯈꯜ ꯂꯥꯛꯄꯗ ꯃꯤꯠꯀꯤ ꯄꯤ ꯃꯍꯥꯛꯁꯨ ꯆꯤꯟꯊꯔꯝꯃꯤ ꯆꯦ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯉꯝꯗꯕ꯭ꯔꯣ ꯃꯃꯥꯁꯨ ꯂꯩꯇꯦ ꯀꯀꯥ ꯆꯣꯏ ꯀꯧꯁꯤꯔꯥ ꯅꯅꯥꯎ ꯑꯩ ꯀꯩꯁꯨ ꯇꯧꯊꯤꯌꯦ ꯅꯠꯇ꯭ꯔꯒ ꯀꯅꯥ ꯀꯧꯅꯤ
Wajay machigidamak manang nupana. Che, nangkapiro. Nungsi wadu tidoi. Eno, chalo, singdu kayo. Che, wairam daslagi. Thoiba makata bangamdre, machu ubina tatkri. Oje. Daniel mayumda changlagtuna magi kada changlaga phamungda phamlaga lei. Chahi ni ki matungdagi nangdi uba phanglaroi. Kuidre. Matamse fuaduna thamba yarba. Fuaduna thamlamgani. Bungo. Rita changlagtuna phamni. Mama. Ichabu ihamwarabo. Coffee hana sendo haibro mama bo. Daniel takna wahadi de mama. Rita machana pagi mamai de pai duna. Bango mama wahagi. Kainu mama. Ichana kanjariba nushiba misakto mama yai. Adubu nangna sami ama uidabiyati. Nangna mi uidrabadi migi nupida migi nupana leibiba sigo. Nang lainingasu laiba ngamloi. Nang nahaibatai mabu nungaini thamningi haina. Adubu nangna nungsibada ngauduna laik laisuda pukning chandrabadi nang karamna mi oigani. Nangna mabu senaba mamayai. Adubu yumda hanjilakpada laik haibase masidi kauba yade. Mamani haise nangbu yanindabro. Mamagi aduk nungsiba wahaiduda Khangduna leramba mitki pisu ingagi nongjugum arep akham leitana sinthare khambangam hautri ire duna kanbe henbana pal adu laduna chinthaki bungo bamana haise ichabu hena wana boina thokrabo Daniel kaplaga mama bu koli mama Rita machagi mataududa mapi sinthare naitong pokchaba machani sanagum luna thamjabani adugum laba masana thamoi kaini hingba ngoi yengba ngamdrabani icha ka peadi icha na kaplaga mama na karamne induna lekani nuksi bhaibasidi mipum kudingda taibum mapuna khudol tamlamlabani kanana su kanduna chapaya roidaba adubu limit amadi thambatai isagi punsigi khalaga Thamoi kaina nungsimi chapungba nang kakta natana miyoi kaya amasu leremgani nangna nungsiba mahakto nangi laibukta tamlamlaba nongma nangi nanakta halakini masida nangna thaiduna chapa yaroi masu magi laibukta atopa lamlamba ama tamlamlaba nangna fana nungsirisu kaisu kanaroi nangi ama lakini madagi heli khanba Daniel mamagi mathanungdagi thoraktuna Mama, karigino aikhoina pambana ama taibam mapuna tambana ama tauribase mase yam phatiko aidi chi yaudana hingba ngamloi hinglabasu munsigi nungaiba pumba mangkhrani Rita nokmi machabu thembu oina awai khara hairi isagidama mama laisidi lao charawalu lao Daniel tapna Mama, chakthiem, ai phiền tôi là khi ghê. Ôi, lao cô. Ôi mama.